अहानबद मरुब पाव सेनापति तमेंगलोंगी नुपी कैथेल चीफ मिनिस्टर संगादुना मियाम खुदसिनख्रे तोंगान तोंगान चखुत थौरांगी उरेप उयुं तमख्रे नागमपाल सीआरपीएफ की गाड़ी बोम लंगशिंदुना मिसी मिना थोकन खिबदा चेनबनी हाइब नुपी यावना मियोय मंगा पुलिस फारे हाइरे चीफ मिनिस्टर के हकसेल की कार्तिकाना बमदी लेंगाक असिना किडनी नाब मियोय सिंगी दमक लेमना डायलाइसिस तौगनी हाइकिबा अदु मपुंग फाना कानबा फंगद्रे हाइरे खुरमजरी आईएसटीवी की नुमिदांगी पाउन मयाम तराम नोकचरी हजि पाउ सनो नबिजरी सेनापति तमेंगलोंगी नुपी कैथेल चीफ मिनिस्टर संगादुना मियाम खुदसिनख्रे तोंगान तोंगान चखुत थौरांगी उरेप उयुं तमख्रे चीफ मिनिस्टर नोंगथोमम बिरेना सेनापति की आफी सालिकी संगाखे चीफ मिनिस्टर की खोंगचट अदुदा एन कयाशी पीएचडी मिनिस्टर एल डिको कंज्यूमर अफेयर्स मिनिस्टर कराम श्याम एग्रीकल्चर मिनिस्टर विहांग खालियन एमएलएस राजेन खाशिम वासुम चीफ सेक्रेटरी अमदी डीजीपी सु लोइनखे चीफ मिनिस्टर डॉक्टर अमसुंग ओजा सिंगी ट्रांजिट एकोमोडेशन अमा साननबा कारोंग द वाटर सप्लाई स्कीम वेंद्रा माइद रेसिडेंशियल स्कूल अमगी फमुंग चामा लेबा हॉस्टल साननबा सेनापति हेडक्वार्टर द मॉडल रेसिडेंशियल स्कूल अमा साननबा अमसुंग सेनापति ग्राउंड द मिनी स्पोर्ट्स स्टेडियम अमा साननबा उरेप उयुं तमखे मल्टीपर्पज इंडोर हॉल रिखुमी टाफोद पांगथोकिबा मियामगी थौरम अदुदा चीफ मिनिस्टर ना वा ngangladu मफम अमदा अफबा मरी सागतनबा होटनबदा थाजनबा तंगाई फदे सेनापति ममांगी बाराक फेस्टिवल महाकना लाकलंबा मतमदा प्रोजेक्ट सिंग पाइखटकनी हाइना लाउथोकिबा अदु मपुंग फाननबा थबक सिंग पाइखटपनी चांडल डिस्ट्रिक्ट की सुकैथेल साबा लोशिलकले नवंबर थाद संगारगनी चीफ मिनिस्टर मखाताना गवर्नमेंट इंफाल तमेंगलोंग इंफाल मोरे हेलीकॉप्टर सर्विस हौदोकले तंगाई फद्रबदी स्टेट असगी मफुंग खुदिंगमक्ता फंगननबा होनगनी हाइके सेनापति की थौरम लोयरब मतुंग मखाताना हेलीकॉप्टर तमेंगलोंग डिस्ट्रिक्ट हेडक्वार्टर फाव पाइदुना जादोनांग बाजार तमेंगलोंग डिस्ट्रिक्ट हेडक्वार्टर साबा रानी गाइडेनली वुमेन्स मार्केट मियाम खुदसिनखे कैथेल असि मणिपुर पुलिस हाउसिंग कॉर्पोरेशन लुपा करोड़ 10 चंगना साबने मथोल अमा लैबा कैथेल असिदा पोटफम चनी फंबगी कैपेसिटी नि थौरम अदुदा एग्रीकल्चर मिनिस्टर वी हंखालियन रेवेन्यू मिनिस्टर कराम श्याम एजुकेशन मिनिस्टर राधेश्याम एमएलएस राजेन एमएलए समवेल जंडाई एडीसी तमेंगलोंग मेंबर सिंह सरुक्याखी चीफ मिनिस्टर नोंगथोमम बिरेना ममांग चही नवंबर 15 महाकना तमेंगलोंगदा लाकलंबा मतमदा वासकलंबा अदु ngasi लाक्तुना नुपीगी कैथेल असि मियामदा सिनबनी प्राइम मिनिस्टर नरेंद्र मोदीना रानी गाइडेनलुगी मितम अमा चावना नागालैंड साननबा यामलबा सेनफम काइथोके अदुबो नागालैंड की मियामना याखिदे अदुबु लुपा करोड़ 10 चंगना रानी गाइडेनलुगी मिंगदा नुपी कैथेल अमा सादुना हांगदोकपा असि ख्वाइदगी नुंगाइबा अमने तमेंगलोंग अमसुंग मसिगी मनुंग हंजिनबा मफमसिंगदा अना अयेक यावरपा मतमदा खुदोंग चादबा कया मरुम लैरंबा अदो हेलीकॉप्टर सर्विस लैरबनिना अनाबसिंग मतम चाना लायेंगदुना मखोइगी पुंसी कनबा ngamlagani एमएसटी सर्विस थमदुना लायरबा मियामदसु खुदोंग चाबा फंगहले चीफ मिनिस्टर मखा ताना बीजेपी ना लुचिंगबा गवर्नमेंट असिदा मियामना थाजबा थंबियो तमेंगलोंगी वाटर सप्लाई की उरेप उयुंग मांगजोंगना तौख्रे डिस्ट्रिक्ट हेडक्वार्टर का समनबा लंबी सिंह अफब फिबम थमले गवर्नमेंट मियाम की मतेंग पांगनबा लौखलगिबा सिंह असिदा कनागुंबा सिंहना येंगचीनबा मवोंगदा कैमाई अमदी कैफुंदाई मरक्ता गाड़ी ड्राइवर सिंहदगी लुट तौख्रे हाइबसी नुंगाइते ड्राइवर सिंहदगी लुट तौबगी महुत्ता गवर्नमेंट का वारी सानदुना सोल्यूशन अमा पुरकनबा होटनसी हाइना अपील तौखे तमेंगलोंग मियामनसु चिंगी लुचिंगबा सिंहगी नुमित्ता इम्फाल दा लाक्तुना महाका उनबियु हाइके तमेंगलोंग सियाम सोते तमेंगलोंग मी नारगदी इम्फाल योदे लंबी दसी लंबी दा वाबनने मदु मयामदो दुनी करिनो नुसिना बगराय गलाकनी अइने सुन कार से दोंग लेना कोई सुन संबू लेना दी नुसिना भी आवे मानव था अमर बुखर कांदा मानव था अमर लेमिनर कांदा कोई नुसिना गला अदुना अइना करिगिदमते तमेंगलोंग द हेलीकॉप्टर सर्विस हानि गहोलिनो तमेंगलोंग की इतना दियोदा मतम संग वाबा अना ये कमा तो काय मला कमा तो वाबदो ngasiदी कईनो मन नानै जादब लाइना अमा अहल मसोले सुमाइना अमा तौरे हाय का दुति हेलीकॉप्टर तक तक गुरगा मिनिट 10 तक तुमलियो
Nagamapal da CRPF ki gari da bom langshinduna misi mina thokan khibada chenabani haiba nupi yauna miyoi manga police na fare haina Imphal West ki SP Haubijam Jogesh Chandra ngasi paumi sing da phongdokre Imphal West SP ki conference hall da pangthokpa paumi sing unaba da SP Jogesh Chandra na haikibada chatkibata tang kunda Nagamapal da CRPF ki gari da bom langshinduna CRPF ki personal ama sihan kiba ama na sokan kiba thogdok adugi matangda tang kunipal gi numidang da akaknaba pao ma fangbadagi Nongren Mayai Lekai dagi Hojikna, Nagamapal Lamabam Lekai da Bhara da Laiba, Hana PLA Yauramba Kaidem Sanak Obamioi Ama Fagatke. Mahang na Fongdorakpagi Matung ina Tabagadu UNLF ki self-style Meza Umakanta Koba Amagi Lamjing Makada Chataki Bani Haiba Kangbangamke. Makata na Tizinbada UNLF da Yauramba, Nongren Maning Lekai dagi Yumlembam Milan Koba Chahi Kuntramari Rom Suraba Mioi Ama, Nipkogi President Oinam Premjit Chahi Nifunitoy Oinam Awang Lekai. Mahaki Loina bi Oinam Ongbi Pinky Chahi Kuntra Humdoi Amadi, Nipkogi Organization Secretary Sahavuddin Chesava Chahi Kuntra Mapal, Fabak Chow dagi Mioi Singh Asi Fagat K. Oinam Premjit ki Oinam Awang Lekai Dilaiba Yumdagi 9mm pistol Ama, .38 ki pistol Ani Kapayariba Maru Tara Taretsu Fagat Pangam K. Bom Pokai Hanbagi Togdok Aduda Makoina Season Nakiba, Activa number MN01U 9933 Su Fagat Pangamle. Ngarang kay Sampat Dilaiba Nipkogi Office ta Chatakiba Tiba Humbagi Tavak Aduda, Che Changkara Fagat Pagaloina na, Sale Una Lupa Lising Nifu Mariga Chamangaso Fangke. Fagalaba Miyoy Sing Wahang Pahong Chatabada, Bom Pokai Hanbagi Togdok Adu, Makoina Chatakiba ni Haiba Fongdorak Lehaina, SP na Paumi Sing the High K. Organization Nukogi President Amasung Organization Secretary Oriba Premjit Amasung Sahabuddin Anina Todosida involved Toramba Amasung Makoina Masigi Tabak Station crime se commit Tobuki Station Asoba rule Amalorambase Masimti from our police side Koi condemn Tawi Makata Padum search Tobuda Kolaya Hum Amasung mobile Kayama Adagi Paisana Singba Kayama Su Matang recover to Ngami Adam Amasung Lona Moina Numituda, Tonga season aba, Activa, a CCTV camera do Uba, Kanana Tawi Kanana Tongi, Kamana Langi, have the young clear wina, Masachina, Kangame, Singing Havada, investigation type of procedure, Amasun set up say, crime committed by Missy Loina Pange, Aduga, Loina Kangame, Ano Masina Hogi, Kanana Tabuna, Kamana Loina clear way, Simtang me am the Tamzani. Chief Minister ki Hakseli Card ki Kana Bamadi, Lengak Asina Kidney Nabamyo Sigidamak, Lemna dialysis Tohangani Haiki Badu, Kadai de Lake Rabagi Haina, Bisnupu Municipal Council ki Ward number Mangagi Manung Chanba, Tinguzam Lekai dege, Kidney Animak fail Oiduna Areba Mal Chang Yon Toktuna, dialysis Torba Yumnam Deptana Hanglakli. Hiramas the report Ama. Yumnam Devta, National Highway da, Truck Togduna, Manipur Miyangi, Matam Sang na, Seva Togduna Mamiyo. Kangog Mikopumda, Yunam Devata, kidney any fail or ba, doing Bamishakama Habidu, Oiduna, Asibigi Kayat, Maiduna lady. Mahakinupi, Sangitana, Mapam digi, Mama Mapana, Nusina, Pibirapa, Areba, Malchang, Yon Toktuna, Mahakinupagi, Himunu with the Makta, Tawai Kubakta Haptuna, dialysis Togduna, Chatarakli. Tatariat Sure. Dialysis Hapta and Dani of the Hapta dialysis Amukta for the Lupalising Marisang. The Yum the Araba Mansang, Yondana, and the Gipose Array, but the Loyon Toga, Mark Canapa, Wanara, at the book, the later who happened, but the Poe, the Loy, who's Sabagi, Sarah, Hen, Bayare, and the Yangi Pij when Mama Magtare. The book. Kari upay tawro mating pang daw no khang ihalam ba de rim sahana tawre de rim sa taw ba yara ro yana moina hairak padagi private taw bode ba noi yam kan ba ju yam suat ba ju na te na rim sa ahum lak tawra ga moi thadore ba thadora khoi upay lai tam ne na yungge are yo po chai yo la ga private tawra bode ba Masagi nupina kidney pirage hairo fawbada sel leitabana Devta ngasi pikliba macha ani sikaram fiumda leihogudagi amadi mi oinanabidamaka semnilabasu mataw karamna leihogudagi habisi achu hangamoiri Shani ji kharaga dingningi pumori phadri bi
ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯤꯇꯪ ꯄꯤꯕꯤꯔꯒꯗꯤ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ सरकारी भाई दे जो अते निरंतर तो ये कभी कितनी पी कितना मत हो गया नहीं खाले matang sidani lai ribusing gidamakta chief minister gi haksel gi tengbang haidana thausil kya paikhalabsu mathau toguduriba singna mathau ningthina tawdabana maram oiraga asigumba lai ribusing asida kanabum khangdana hojik leiri hafta amda nirani nak taw hai moi na taw hai taw ko ngamakta no ji hafta ma hele saphang amdara ko kati pai re bo kana bo ni thanai phangde ai ni pilari kitni mamon di pi ga ya to pasha lai taw ba mayam ni mateng kitang pira gadi hojik pasha lai taw ni na pining e dan su maru bo pasha ni taw do pasha lai taw ni kitni pi ga jo namdana ju lai asiguma matam sida chief minister gi haksel gi tengbang asi mapung phana yingsinba ma mathok tabra haibisi myang yo hangamoiri ISTV pau gidamak kena suyum khaibam Bishnupur ward number 5 Nupi Singh education gi mangal piba khaknatana masana masabu kanjanaba sakti piraba matamda achauba ahongba khunai ema oiba ngamgani haina education minister TH Radhesham ngasi Kumalampak multi-purpose hall de pangtokpa mission sahasi hogdokpagi thorom da haikre ABVP na sinduna pangtokpa thorom aduda Radhesham na makhata na haikibada samaj asida Nupi Singh da chathariba miyot minai singi mayokta Nupi Singh na masana masabu ngakchaba amadi kanjaba ngamlaba matamda kanamata na lakchaba ngamloi education the self defense course haptuna Nupi Singh bu thauna piba mathau tai haike course kya se wa kha tora ka na hai akoi de thok do ba acho ba incident do mo soi da ha yam kan na so number ni adu akoi phali maru de se we have to have a good relationship and then adu unity lai ba ama ga ban shi na manipur lai ba akoi me se aya man negative boy jati me maram da dharma me maram da negative ngam na se afaba thobak to di a oira b oira c oira afaba thobak to di positive or thobak to di madhudi akoi accept hota hai support hota hai Tharamadуда taekwondo gi demonstration ama sudki Tharamadуда social welfare minister Nemcha Kipgen Akhil Bharatiya Vidyarthi Parishad ABVP state president TH David ABVP gi state girl in charge KH8 Sangita su sarukyaki social welfare minister Nemcha Kipgen na central government na Nupi Singh bu awang bathakta pukhatna ba central welfare scheme kya paikhatuna lakle haujiksu makhata na paikhatle haike The state of Manipur in particular and in the country in general, there is a strong need to acknowledge the importance of pivotal role played by students in the formation, upbringing and establishment of the family and the society. We need to be more conscious of the role played by the leadership in any of our organizations. Laisang Hidden Protection and Development Authority Kiamgai Pal Ahan Binasinduna Ngasidagi Laisang Hidden Festival Cum Expo Lisingani Taranipal Kairao Kendrigi MLA L Rameshwar na hugdokre Heritage and Inheritance Haiba Motoga Loinana Numit Kunni Chupna Chathagadaba Festival Manungda Mitegi Nat Culture Amadi Tradition ga Mari Lainaba Kayasu Pangthokadore MLA Rameshwar na Laisang Hidden bo Mapung Faba Tourist Spot ama Oina Papandamda Festival asi Pangthokpani haike Amdain Pogjan Service, Koi Sumli Chandian, Sangola Posita, Manu Pozamana, Corporation Pivira Kanda, Koi Environment Amadi, Suma Tourist Pro, Yabas, the Matang Pang, Hazima, Mayamda, request the Pogjan Jerry. Amarom da hayeng leibak ya choba rally ama leibana Laisang Hidel gi nini chanbagi thoram pangthok jararoi hairi
कुकी चिन मिजो फुरुप की चही की मरु मरांग लोकपगी कुमाई कुट फेस्टिवल ने लाकपदा मणिपुर प्रदेश कांग्रेस कमेटी की प्रेसिडेंट टीएन हाउकिप न मियाम द याइफा पाउजेल पिरकले कुमाई एसना लमदम मशिदा खुंदा मिनरिबा फुंगलुप फुरुप कांगलुप सिंह नुंगसी चानना अमत ओइना नुंगा याइफा न लेबा ओइरशनु हाइरे हानगी डेप्यूटी चीफ मिनिस्टर गायखांगम न सु कुट कुमाई की याइफा पाउजेल कुकी चिन मिजो फुरुप मियाम द पिरकले कुमाई एसना मणिपुर दा खुंदा मिनरिबा फुरुप सिंह खेतना थमदना मरुप मपांग मचिमनाव ओइबगी मरी हेना चेचिनबा नुंगा याइफा मणिपुर में पुरप ओइरशनु हाइरे कुमाई एसना लाकपदा नॉर्थ ईस्ट इंडिया डेवलपमेंट पार्टी की प्रेसिडेंट डॉकोमांग खोंगसाइनसु याइफा पाउजेल पिरकले कुट कुमाईना लमदम असिदा खुंदामिनरिबा फुरुप खुदिंगमकना नुंगसी चानना हिमिनदुना तंगदु लैताबा वातपादबा लमदम अमा पुरप ओइरशनु हाइरे New Dimension on Agricultural Marketing Haibasida Numit Humni Chupna Chathagadaba Longmi Singi Training Program Ngasi Sanjen Thongda Laiba Agriculture Department gi Farmers Training Hold Hogdokre Manipur Small Farmers Agribusiness Consortium Sinduna National Institute of Agricultural Marketing Joypur gi meeting Makhada Pangthokiba Thoram Aduda Additional Chief Secretary Agri Letkogin Hauke National Institute of Agricultural Marketing Joypur gi Marketing and Skill Development gi Deputy Director Dr. S.R. Singh ICAR gi Joint Director Dr. I. Megachandra Amadi, Manipur Small Farmers Agribusiness Consortium की Project Coordinator MS Khaidem ने चिंगबन सरुकियाके Chief Guest in Sarukiyaके बा Additional Chief Secretary Agri Letkogin Haukipna Lomi Singna Training Program के यावरबसु मखोगी ख्वाइदगी मरु ओइबा Insurance यावबगी वाफम दी कौथोक्तुना लेरे हंदक चहीगी ओइना फौसात तबगी अवाबा कया मायोकनरिबा असि लौमी सिंगना इंश्योरेंस यारम लबदी लुपा लिसिंग हुंफुनिपाल फावबा लेमना फंगलंबा याबने मरम अदुना लौमी सिंगना इंश्योरेंस यावबा कौबिगनु हाइके फ्लोरिंग तौद्रे इसिंग लेतबगी करी तौरे माने इंश्योर तौरमरदी पैसा क्या फंगदबना 68000 निने 1360 गुंबा ngakta tinglaga pot soiba kanda ma 68000 फंगदबदो फंगद्रे बाबूजी Manipur Small Farmers Agribusiness Consortium की Project Coordinator MS Khaidemna ngasi pangtok liba New Dimension on Agricultural Marketing haiba asina Lomi Singh की double income ohenbada achoba mateng panggadori bani Manipur की Lomi Singh na masa की puthok chariba pothok sing mamal lepa ngamjadriba asi puthok liba pot adugi quality control tawraklabadi soidana ngamgani anoba technology sing season naduna puthok liba pothok sing की mamal lepa ngamnaba Lomi Singh na hotnashi haiki Wet and Measure Department ngasi Khwairambal Kaithil ki tongan ba mafam sing thangal kaithil amadi godown kayada pot ki arumba subra amadi retail outlet singda yoliba pot singi mamal yengsinkhre Department asigi Director Ranjan Yumnamna ngasi chathariba drive asida niyam kaiba kaya thengnare dukan phamliba amadi pot yoliba singna miyamda namthak toba yaroi haike Department khaitang nat tabida ki public na su ki business ama moi site tagi thengna ba thoga di ki department da khutak ta report tawraga madu mal practice adu akhoi da report tawbiu akhoi na hairi basi sabsana madu ki action adum lawjage Lamdam masiki saknaraba artist Huirem Manglem ngarang numidang pung tara makhai taba matamda sagolban mainolerekta leiba masagi mayumda laikhidre mahak masagi chai humbudra ni thoi shukre mahak na hingligai matamda Manipuri celluloid film imagi ningthem Kuthang lamjela chingba film sing video film kaidongai loigadagi imungi lanjao warisina hanjilakpada amadi nokpadegi comedy series ta saruk yakhi amadi drama gi lamdasu mani mamo sanagi saji veer tikendra jitna chingba drama kaya da saruk yakhi Sumang lilada mau ama mangkre mai bado mai bidona chingba lila kaya dasu achoba role loduna mahak lamdam mashigi saknaraba artist ama oibada natana Board of Secondary Education Manipur Joint Secretary oina thabak tawrame mahak laikhidabada film amadi drama gi lamda thabak tawriba miyoi kyana awaba phongdokre Set het hajalaktanane nang habla tem pareng pai thokani ko yade jango as akhoi babungji no to ka sagre hey nang na pai ngo de tu ka jani ne kok chak pa na ba system di nang nu siram gani ne aiga poche chedi nei bolli imagi mama unu chibi imagi mama unu chibi oi jaba imagi mama unu chibi inu chibi Saknaraba artist Huirem Manglem na laikhidabada Film Forum Manipur na awaba phongdokre Lamphelde Labor Officer Forum gi Chairman S Mangol Jauna mifam mapu oiduna awaba phongdopagi mifam ama pangtoktuna laikhidrabagi mafam da minute ani 2 minute leptuna ikai khumnaba utki
Cine Artists and Technician Association Manipur nasu hire Manglemna lekhidabada awaba phongdokre. Manglemna Manipuri film industries jokhatnana ba hotnaramba kayabu ningsing bagaloinana lekhidrabagi mafamda minute ani tumina leptuna kai khumna butke. Paugi marak thatna tema break ma. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soglakpadagi uchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiyu. Diwali amasung Ningol Chakobagi sales offer oina East India most admired company Mobile Furniture Infalna furniture item khudingmakta up to 40% discount pijari loina na miyamgi khudong chana nawa ICFC Bank khud samnaduna EMI payment facility su thamjari nasung lengsin biraksi Mobile Furniture Quaketel near Imphal College. JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Lismart Industry na iram damasida ihan hana puthok jaba sangai teng kumshisu mahausa gumna ningon chakobuga mari leinana chada taretagina tara phawba na phangbigani Kudong chaba as lawbi ho phangbigadaba mafamdi lamfelda leba head office khaktadani. Prekimatunda taram nok chirius makhata bapao. Swachh Bharat Mission ki sarukam oina Thobal Okramda Ladiba Paradise English School na Thobal Municipal Council ki meeting makhada school ki campus tagi Thobal Kaithil Fawba khongchat ama chatpaga loinana lamtu singdokre. Thobal bu lunana thamse haba pandamda chatkiba khongchat aduda Thobal Municipal Council ki chairperson TH Shamo Ward number 1 ki councillor O Inaw Tombi amadi school ki principal and Ranjitsu sarukya ke. Principal and Ranjitna miyam punna bhab taminaraba matamda lunan bagi thabak asi mai pakani haike. Social activist Mayang Lambam Jaina Devina ngarang Jenimski Medicine Water Ladybug Cancer Patient Singda Chamba Khudol Pot Pikre Igi Darkar Laiba Patient Singi Damakta Su Blood Donation Camp Pangthuktuna Igi Awaba Lehendana Bahotnagani Haina Thajaba Pikhi Tharamaduda Jenimski Hematology Department ke Dr. Anil Su Sarukyake More Town the BJP Mapangal Kankat Hananaba BJP Booth Level Committee Oiba Mifam Amangarang Trade Center ki conference hold the Pangthokre Tharamaduda BJP ki Thaupuba Kyana Sarukyaki BJP Manipur Pradesh ki Vice President Oiriba Wangangloi Benjamin Martena Chief Minister N Birena Imphal dagi More Fawbagi helicopter service lehenbagi damak thagap phongdorakhe Lamdam sida tangdu laitaba puraktrabadi act is policy thabak oina pangthokpada mai pakpa wagani haina outer gi MP Thangso Vaitina phongdokre wafamasi Churachandpur gi Raven College the India's act is policy with reference to Manipur haiba hiramda numinini chathagadaba international seminar hogdokpagi thoramda mahakna phongdokhibani Indira Gandhi National Tribal University ka khutsamnaduna pangthokpa seminar hogdokpagi thoram aduda act is policy committee Manipur gi convener RK Sivachandra amadi Raven College ki Principal Reverend Dr. Ken Tombing na chingba miyoy kyana sarugyaki Japan, Thailand amadi Myanmar dagi lakpa resource person kyana act as policy amasung Manipur na South East Asia gi laibak singa leinagadaba marigi matang da paper pathokadawre Thangso Baitina makhatana mamangi government na looked is policy hairam badagi act is policy olaktuna maikai kayada kanaba pigadawre kanaba si mapung fana lokshi hairabadi yumlo nariba laibak singa afaba mari thamba mathok tai ngasi pangthok liba international seminar asi yamna matang chaba amasung masina hogalak liba naharol singa chauna inot pigadaba seminar amani haike
Some important points to be focused in the region, especially in northeastern region. We don't have till today proper connectivity of 7 states. We don't have season road. Because of that, we had a number of times appealed to central government for improving communication network to the northeastern region. R.K. Sivachandrana Manipur yaudana India ki Act East Policy mai pakpa ngamloi Southeast Asia madi Myanmar gi Science State ka Maitei Singa Maihorol dagi tatna thanaba yadraba mari leinaduna lakli Tourism Business amade atei hiram kyada Act East Policy na lamdam masida kanaba pigani masigi khudong chaba aikoina matang chana lahogdrabadi kanafam khangloi mapung fana kanaba launabagi damak common platform ama sagatpa mathau tai lagliba sangai festival da Myanmar gi Chief Minister ahum saruk yagadori basida platform asi sagat haunaba sem sarasi haike Mamang thagi September kunmari the Anti-Drug Abuse Committee na Indo-Myanmar Border Area amasung More Town manung da drive chathaduna drug sing fagatuna mangan kraba matung ngasisu October tha manung da chathakiba drive manung da phagatpa heroin powder packet 13 WY tablet packet 13 yauna atopa nisagi potlam sing Hills Tribal Council More gi office campus da mai thaduna mangan kre tharamadu da More community gi leader singsu sarukya ke Committee asigi convener Khuk Gangtena More Town asi drug tagi lapthok naba committee asina ahing nungthil naidana drive chathagani miyamna sumating pangbiyo haike Kadana tha ahum khudingi oina puthokpa Sepong Health for Future Volume 1 issue kunithoi ngasi konung mamangda leba Kadagi head office da achamba thoram amaga loina na phongkhre thoram adu da Kadagi president in charge Hizam Priyo Kumar advocate Dr Chongtham Narendra Manipur University ke associate professor Dr Chinglen Maishnamsu sarukyakhe Framework Agreement ki matang da Parliamentary Standing Committee digi reporter lamdam mashida majority of Maitei singna dominate tawi haiba wafam yauna lana lamjing ba wafam singda state asigi leiriba MP singna marik chumna sengdokna ba hona biu haina kaisamthong kendra gi MLA oiramba Laishram Ibomchana phongdokre kaisam patalaiba mahaki yumda pangthokpa paugi mifam amada mahakna makhatana Standing Committee ki reporter interlocutor RN Rabina Manipur lalhobagi irang leiba Maitei na majority oiduna apikpa furup sing namthaduna thamni khudong chaba pumnamak major community na lawi hariba asida Manipur gi mahut siliba MP ahumna karigumba wafam amatta phongdopa ngamhodribano Tribal singi reservation pibaga loinana Minister Tarani thoi leibada manga Tribal singi reserve ni masida puna leiminariba state asi thugaina ba logtuna ba wafam phongdorapa laibak thibani special status yauna naga singi wafam sing khanabada Manipur yafam thokte lamdam asiga punbagi saktam ngakna bagi damak hayeng chatka doriba miham gi khongchat asida ching tampumna magna sarok yaduna puna lepmin nashi haike Joramusung Nagali gi pattern da akhogisu especially status PBU hai nagai na taba jati puna maki Manipur tar permanent resident puna puna sab mana status moide PBU hai tar bada kem ta kai gi reopening of the decision of the committee yam lan banina committee report si amona reopen to we in provision le koi gi committee gi member oidaba member mana motion dorga house ni yabiraba aduga siani yaragadi reopen to we masi to we abatabuni odi MP ohum da yam leire Ningol Chakobaga Mari Lainana Manipur gi indigenous nga ama oiriba pengba amadi nga ton miyam da marang kaina fangnanaba thabak paikhalan hyang thangda leiba S Tomben Sons pengba amadi nga ton fangi managing director kam proprietor Soibam Surchandrana Paumi Singh da phongdokre ngasi hyang thangda leiba forum asida Paumi Singh akhanana unakhiba amada magna makhatana chahi ahum rongi mamangdagi phadoktana yoktuna thamlakpa pengba amadi nga ton singi oiba special indigenous feast mela amasu maki farm asida lakliba tangni paldagi ayuki pung taruk tagi numidang wairam pung taruk fawba pangthoklagani hairi Mela asida pengba gram chani yankhai dagi chatret fawba amadi ngaton gram yankhai dagi humudra fawba lumba sing fangan gadori punna pengba keji lising tara amadi ngaton keji lising manga gi mathakta puthok kadoriba mela asida puthok tuna miyam da fangana bahona gani hairi miyam na nga leina bagi damak advance booking tobibasu yagani haina su phongdorakhi nga yokpagi damak national gi thakte award ahumlak amadi state ki thakte award kya phangkraba S Surchandra makhatana Manipur da nga yokpa miyoi lising kunlom leiriba sigi manungda pengba yokpa miyoi lising manga rom thopiraklabadi pengba amadi ngaton gi maman wangna leiriba asi miyam da kharada oirabasu hongna fanganba ngamgani thajai
Ningtham thagi matamda miyam na nga yokpa matamda nga gi laina impositive ulceritis syndrome na chingba nabagi awaba sing thengnaramba ado Aquamix Plactromax Ultrasite ko ba hidak makhal ama sejanaduna nga yokpada thengnaramba awaba sing ado kokhanba ngamle masina ising da oxygen yawbagi chang hengat handuna nga sing masamo fana leibada achoba mating ama oire haibasisu khangba ngamle haiki Manipur ge apunbagi saktam kanana ba haying chatkadoriba miyamgi khongchat Manipur People's Party na sagwatkani amadi saruk yagan haina party sigi president O Jugindrona paugi mifam ama pangthokre party sigi office te pangthokiba paugi mifam aduda O Jugindrona Manipur da thokliba thodok wathok sing Congress amasung BJP na lengak sasan haitabadagi thokpani Manipur na British ki makutta tinkibadagi Manipur ge apunbagi pak chawba mangduna lakli India da amu punsin khibadagi hena lam mangli NSNIM amasung India government ki ceasefire MPP na yaning da balaite tawbadabo ceasefire da Naga Territorial Council semalabadi madu state within state ni haina logani MPP na yabang amloy ohelagli ba fibam singa si Congress amasung BJP thajabang amdre MPP bu anti Indian oina sandokli ba si aran ba wafam ni India ki federal structure mapangal kankat ange hairabadi state sing mapangal kankat han ba amadi regional party sing mapangal kankat hamba mathok tai leiba ki wathok lushilakuna miyam na pamdaba maikeda laklabadi MPP na makhal kya gi khongjang changsen gani pre-merger status fawwa talakpa yai MPP gi oina lamdamasiga punbagi saktam kaidanaba leptuna leiri haiki Hayeng chatkadoriba miyamgi khongchada sida BJP Manipur Pradesh na khongpham chet na amasung mapung fana saugatpaga loinana miyamgi mera khongchada sida party sigi thaumi singna su thawai hakchang yaungna saruk yagani Manipur gi apunbagi saktam kananaba amasung kaidanaba thamnaba BJP na Manipur Pradesh matam pumna makta khongpham chet na lepkani haire All Manipur Students Transporter Association Samajwadi Party Youth Forum Tera Tongbram Lekai amadi Kangleipak Kanbalup Manipur na su hayeng miyamgi khongchata saruk yagani haire Hayeng chatkadoriba miyamgi khongchada sida mapung fana pangthokpa yananaba school gi van service tawriba singna school singi angang thinba lepiduna rally asida saruk yagadaba miyoi sing lokthok loksin tawbada mating pangbiu haina KSA amadi emsuna appeal tawre UCM gi office te pangthokiba paumi singa unaba aduda KSA Thobal District Council gi advisor Suraj Khangem bamna hayeng gi numid asida school van service singna rally asida saruk yagadabana mahairoi singbu guardian singna school thindok thinjin tawbiu Isagi tawpadraba thawdangni khanbiduna miyamna su hayengi khongchata se saruk yabiyo loinana khongchata siga iroinana miyamgi mifam loidriba fawba harau kumai amata pangthokpiganu haike Saktam ase kairak yana lekwa asi na murga Manipur gi saktam kaibi yaroi Manipur machat tana thugai gi mayokta akoi punamuk leiri haiduna Manipur da leiba furu khudimak laikai club organization pullaga chatkadaba mass rally asida tongan ba lukching student organization sing aigi samki tawde yadrabne khanduna hayegi damukta rally asibu bopum phana yawbina gi damukta akoigi lup ani gi makai degi junu lukna nisinjari Manipur da leibi ba tongan ba furup ama natraga jati ama da sinaraga nuaitaba phongdopagi rally sasabanate Manipur gi saktam ase kaibiyaro habagi wakhalonda chatpa rally asini haina thamjani Sangkai Path Sports Authority ki sanabungda lanai miyoi karana lambi semjinduna sanabung asibu manghananaba hotnariba asi kudakta handokpiyo handoktrabadi sanaroi amasung miyamga khutsamnaduna khongjang changsilagan haina authority na phongdokre Sangkai Path Sports Authority ki members singna saruk yaduna Sangkai Path pangthokpa paugi mifam aduda authority ki wangangloi Furailatpam Gunachandra Sarmana ningsingba thoktraba matamdagi Sangkai Path lampak asi thengkhang kayarak maikai kayadagi manghanaba honarakpada thengnaduna ngasi fawba yokhatpaga loinana sanaroi kya puthoktuna lakle mafam asida nongna khundarakpa miyoina lambi semjinduna lampak manghanaba hotnaba ase authority na yaroi lam asisu pataleni Manipur gi mingchat purakpada sanaroi sina chawba thaudang lauribani sanaroi singa sibu pukning thogatpa amadi ikai khumnaboina lampak asi kanbada wakhal yahonningi haiki lambi semjilapagi thabak khudaktagi handokpiyu makhata na chatharaklabadi leibak miyam amasung CSO singa khutsamnaduna khongjang changsilagani hairi mana tawriba thabakse sama lalabani aduna ngasai akhoi gi sidi sama sumnana leirabani akhoi gi sina ngasai mayang bi oiba lebak oiba thabakni mana tawrisina maranai gini mangondo so amukso hanna bikram haibani pasida mana lambi semjilibase logthou adu mana tawru kese handu haiba appeal sim sumangonda mohon nai koina taw civil society organization sing maira paibi singlup adu lagi ngasai sanaroi mayang go loinana magi mathak tai koi akanba thabak lokholakani madra thon indaba thok tholokpa yai madugi tholokpa thok to mama sana dai to bujugadam Paugi maraktat natin ba break ang magalawjiri.
लेंसिनबिरक्सी अदोंगिदमक्ता लेजरे VR Dental Care उरिपो अचोमले काइनिया डी स्टोन इम्फाल तया यागी मरी लेनबा अनाब खुदिमक लायेंबगी खुदुंग चाबा फंगबिरगनी अदोंगी खुदुंग चाननबगिदमक बिजरे 40% डिस्काउंट अना लायेंगिदमक्ता अकुप्प मरोंगिदमक्ता प्लीज कांटेक्ट 8257011217 This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. It's the change that excites you. The never done before drives you. You seek comfort in chaos and lounging at your own pace. You are the seeker of new. Nexa. Manipur da amata ngairaba organic outlet ta phangba organic ki pothok sing sizinasi Regional Saras Fair 2018 October ki tang 13 dagina November ki tang 9 fauba mafam Iboyama Sumang Lila Sanglen Palace Compound Imphal Ningol Chakawagi Podlam Singh Kutsagi Pothok Fazaraba Pi Singh amasung Makhan Mathen Bi Chana Thangnaba Laser Lengshin Bidao Regional Saras Fair 2018 Pau Chenjariba Manipur State Rural Livelihood Mission Department of Rural Development and Panchayati Raj Government of Manipur Penasha Coaching Center, the best and the only trusted coaching center in Imphal. Penasha Coaching Center gi oja singna aina exam gi sem saba matam da yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki ISSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu Break matung da mukan na taram nok chire zima khata bapau Handak Mapitel Dam gi matang da same ki balup amana Mapitel Dam affected Chingtam organization bunam thaduna muthat la haba wafam se yumfam yaw da banhaina Mapitel Dam Chingtam organization na fongdokle Moirang Purel da pangtupa pau gi mifam amada organization asige President Ramthar Saizana lisingani nipal dagi dam na sokalaba singi damak Chingtam miyam punna same ki ba organization asi muthat na ba hotna bagi khongthang yaba ngamloi haike Organization ki Secretary T. Somorjitna dam asina sogalaba singi dama government na tauba yaba kaya fanglakadaba matam asida organization asibu muthat na ba thaurang taubasi yaba ngamloi organization asida ayat apan pibirakanu haike Ariba organization asi general body sitting laiti audit laiti hari wafam je masi aran wafam ni headman chief elder organization hariba asida Chairman oiriba secretary oiriba nupa asi lesai kawi lesai hari je koi MDAC2 gi joint secretary oiramani November gi tang 3 pa manungda MDAC2 ga mari lenaba document singo de leina singo return lakadabani lakdaba tarabadi madu makha daba daita masan ujgadabani Nungtigi Fongba Pauche Pautak Hidengi Mari Suba Mapok Kumon Thauram Kaisam Thong Longjam Lerekta Leba Pauche Sige Office de Pangthokre Tharamadu the UCM gi President Sunil Karam Pauche Sige Editor L Falendro UCM gi IPR Secretary BM Yaima Sahasu Sarukyake Jiribam District ki Manung Chanaleriba Babu Khan Sabu Ghat Amadi Boroi Khal Khul Singh asida lambi thong leitabada natana mai phangdabagi awaba mayoknari hairi Kasam Patale Bebsagi Office de Pangtupa Pau gi mifam amada Lubasigi President Joy Chandra Konthau Jamna Manipur gi Chief Minister Moirang Koireng gi matamdagi government na ayaba piduna khunda hankiba khul ahum lom asida ipsana chatuna yengsilubada khunja sing lambi gi awaba amadi mai phangdabagi khudong chadaba mayoknaram bathengnaki Government na haijaba yaba haijaduna laglabasu ngasi fawba sembidana leiriba khul ahum asigi lambi sing government asina athuba matamda sembinaba pukning chingsilakli Thong amadi electric ase tangai fadana darka oi masi sembinaba hanasu government da haija khare ngasi su amuka na haijari karigumba lengang na sembi drabadi madugi afafata lengang na pugadabni haina ipsana lenga ke mafumda amuka hanna thamjari
Indian Association of Physiotherapists Women's Cell Infolis Manipur State na sinduna Women Health Pre and Postnatal Exercise Haibasida CME Thoram ama Rimski lecture hold pangthokre Thoramadu Dr. Modhu Kumantem amasung Saugrapam Roshniana resource person in Wangangki Smart Security Service ke home subamapo kumon thoram tera kaithil leba service asigi office the pangthokre thoramadu the security service asigi secretary L Pratap film forum ge information and communication secretary Rakesh Naurem filmmaker OC Mairasu Sarugyaki District Administration Infalis na sinduna khungang chatsi thoram ngasi wangkhai mayum leira community hall the pangthokre ward number 20 ya school AC gi oina pangthokiba thoram aduda MLA TA Satyavrata su laktuna yengshinki tongan ba department gi stall sing hangduna government na paikaliba scheme singi kanaba fanganki District Administration Chandel Nasu Khungang Chatsi Thoram Funa Sumbung Khul the Pangthokre Tharamadu the Consumer Affairs ki Revenue Secretary Takhelambam Ranjit DC Kanchipur amasung ati official kayasu sarugyaki khangalaba beneficiary sing da tongan ba scheme singi kanaba sing fanganki District Administration Kakching Nasu Khungang Chatsi Thoram Palal Community Hall amasung Tokpaching Community Hall the Pangthoki Palal the Pangthoki ba Thoram the MLA Y Surchandra DC Kakching Nailen Thang Talent Kakching Jila Parisad ki Upa Adhyaksha MD Nizamuddin su sarukyake Tokpaching the Pangthoki ba Thoram aduda Manitron ki Chairman Dr. Radesham Yumnam SJO Waikong Bobby Lashram Nongmaikong ki Pradhan Ningthaujam Ongbi Aying bisu sarukyake Public Youth Development Club Khangabok ki Tarahom de Shiva Foundation de Thoram Khangabok Part 3 Khunau Lekai Community Hall de Pangthokre Tharamadu the BJP ge Hanagi Vice President TH Jadumani Khangabok Jila Parishad ki member KH Rajamohan amasung M Manglemjak su sarukyaki Club asigi founder member sing amadi club na konba mafam ge afaba mahiroi sing amadi sanaroi sing da manamatum piduna pukning thabatki Haukiba tang tara teretagi chatharakiba tara mathoirak shuba fortnight barrier campaign ngasi free eye screening and cataract surgery camp amaga loinana ningthokong bazar leba community hall lotion kre tharmadu da ningthokong municipal council gi chairperson L Ibungo handicap development foundation Manipur gi chairman Dr. CH Rupachandra state commissioner for person with disability gi L Armendra Sharma campaign committee gi convener Dr. Sapam Jasowantasu sarukyake Infal More Lambigi Thamna Pokpi amadi Boyang ani ki marakta ngasi numit yung bapung taranithoi khara helakpa aduwaida gari ani ahumdagi sakhangdaba khulai paibasingna gari gi che chang amadi gari amamamdagi lupa lising amamam lahore haire Pawasi fangbadagi Technopol SP Dr. S Ibomcha Taranipal Suba AR gi CO Prasada Luchingba kangbu amana ti humbagi thabak chathakre adubu miphamipun gi tawbagi thabak pawdi yaudri Electoral Roll Special Summary Revision Kamari Lainana Wabagai Amasum Kakching Kendrigi Manung Delaiba Person with Disability Sing Electoral Roll da Ming Chananaba Special Camp Ama DC Kakching Office Complex the Pangthokre Minister of Youth Affairs ki Makhada Nehru Yuva Kendra Imphal West na Sinduna Tha Sige Kunithoi dagi Wangjing Kodom Pokpida Laiba District Sports Complex da Chatharakiba Interstate Youth Exchange program gi sarok amo oina cultural rally ama Wangjing gi akoibada chatkre khongchata duda Wangjing Municipal Council gi Vice Chairperson and Binoy Nalam Thaki Madhya Pradesh Nagaland amadi Manipur gi nahat chamana tharamashida sarok yake Haujik sanapagi pau Kimax na sinduna numit tara mangani chumna chatharakiba thang ta refresher training course lotion bagi thauram Palace compound leba lamyan basanglen da pangthokre September kulhumdoi dagi Kanglei Indigenous Martial Art and Cultural Society na SCERT Bosem amasung Kosem ka khutsam naduna Government Dance College da chatharakiba thang ta refresher training course lotion bagi thauram da Education Minister TS Radesham Kimax ki President Ningthaujam Ajit Kumar SCERT ki Director M Meena Kumari Kosem ki Secretary in Charge Babudon Sapam Chana maru eba miyoi singoina saruk yake
Desam ge advisor oina leiriba Moirangthem angambana iramdam ashi ngasi pai pusing na ngaktuna thamba ngamliba asi thangtagi hai singaba loksing amasung mathona aduni state function kharada thang tabu thoram oina utpa khaktana thangta asi mapung fana yokhatpa ngamloi class 12 fawba thangtagi syllabus haplebasu oja leitabana masigi kanaba pibadi mai pakpa ngamdri mathangi chahidadi graduation tambada yawraklabadi kari oigadori haibasi wahang oiri Handak ki sahi 10+2 zigi matong da matang ki sahi dage di under graduation course sing dai koi thang ta gi ba syllabus si tam da ba yar roi masi ki subject si tambi na dam tai koi syllabus committee semba amadi masi ga chana ba lai asi state government masi phong ba change na khali lai ri bi issue siam nan lum na lobon loina na manipur laingak na thang ta gi ba tongan ba policy ma sembi duna thang ta ba malem da hen masak ta na bi goi ba khongpham adu state government na lahun ningai wa pham ji thamjare State asigi Naharo Singbu lam kyada mangjil thanabagi pandamda lakliba November anidagi mari faba Our Future, Our Responsibility haba team asida City Convention Center the Global Surplus Community Infal hapnestinduna numit humnigi oiba Infal Zambori pangthoklagani haina ngasi Global Surplus Community Infal hapnestinduna pangthokhiba paugi mifam amada hap asigi outgoing curator Elizabeth Okram the Fongdorakli Magna Makha Taraduna, Numit Humnigi Oba program Asida, Tagnai Rabasinga Unabagi program, vocational skill workshop Amadi, startup pitching competition Kya Pangtokani. Program Asigi Maru Eba Pandam di state Asigi Inkalagliba Tungi Yumbi Oigada Riba, Naharol Singbo, Masamasagi Oiba, Hajar Singjabagi Lamda, Mangjil Tananaba Amadi, knowledge, idea, experience, and a Fungnabani Haiki. Kangleipak Mixed Martial Art Club na Sindun International World Kickboxing Federation Championship lising ni Tara Nepalda gold medal laraklabi Surbala Laishrambu Okpagi Thoram Ama Wangkai Ningthem Pukri Mapal land number 5 ta pangthokre Tharamadu da Yaskul Kendragi MLA Thokchom Satyabrata Kimax advisor Ayam Mairaba Khuman actor RK Kaikuna Chingbana Saruk Yake MMMS sinasu ngasigi thoram aduda amuk hanna inauguration tawbaga loinana Manipur Fighting League Session 2 China ba lising ani tara Nepal gi January thada pangthoklagani haina laukthokpaga loinana chai asigi May thada pangthokhiba Manipur Fighting League Season 1 da champion oikraba singda certificate amadi khudol pot piduni kai khumnaki Guntur da pangthokadoriba Nifu Suba National Masters Athletic Mita Saruk Yarunaba Manipugi Master Athletic Team Khandanaba Trial Selection ama November tara mapal ama sumkunda pangthoklagani Saruk yaningba singna November 3 tagi tara fawbagi manungda form lauraga Mapal Kangjibungda Laiba Association ki office te pisalakpa yagani hairakli Masagi mathau pangthokpada laikhidraba Policeman Singbu Ikai Khumnaba Uttuna Tarechiba Battalion Manipur Rifles na Sinduna Mini Marathon ama ngasi pangthokre Khabai Soida Laiba Battalion asigi personal sing amadi akoibagi miyam na saruk yakiba lamjel ado Battalion asigi CO Priyadarshini Laishram na lamthaki KH Roman Jitna first and Konung Jauna second amasung Imtiaz Khan ahum subataki SAYC Sarok Ating Bina Ahanba Elangbam Purnima Devi Memorial Women's Kang Tournament ki Mapu Oikre District Kang Association Jiribam na Sindana Babu Parada Leiba Lamlen Kang Sangda September Kulhumdoy Digi Chatarakiba Tournament asi ngasi sanakiba final match da SAYC na Sanamahi Kasarbu Panjil Tara Manga Nepal da Thoiduna winner Oikibani Loshin Bagi Thoramda Jiri Municipal Council ki Chairperson S Santi District Kang Association Jiribam President and Joy Chandra Olympic Association Jiribangi President and Brajakanta Amadi Tournament asigi donor E Tomchou su saruk yaduna makok mathang taraba team anida manamathum yentoki Hoji makata na sanabagi Paul Sports Journalist Boyan Ningthaujam dagi fangbigani Ahanba home match mai thi khrabasu akanba training kaya tawduna anisuba home match mai pangnaba sem sare haina Manipur gi Neroka Football Club ki head coach Manuel Rita Miro Friendlyna pangmi singda phongdokre I wish to have more goals and joy, especially with our people, our fans, because I saw my first time here in my stadium. Please, come, be together and check if we are working properly. And of course, I'm the first, I think more than everyone here in Manipur, that I wish to win anytime, more than everyone here.
All India Football Federation Sinduna Tha Sigi Tang Kuntarukti Bharat ki Mabing Darba team Taramathoina Saruk Yaduna home and away basis Satariba Hero India League the Saruk Yariba Manipurgi Neroka Football Club ki Anishuba home match Hain Kilpung Amamakai Tabada Komalampang Main Stadium da Gokulam Kerala FC ga Sanaragani Hiram Masigi Matang Dangasi Hotel Impulse Siroi Holda Pangmi Singa Unabgi Thorum Ama Pangthokre Thorum Masida Gokulam Kerala FC head coach Binozor Siramel Vice Captain Muhammad Rashid Amadi Neroka Football Club ki head coach Manuel Reta Mero Friendly Sanaroi Kelon Bharni Amadi Khetimayum Malem Ngamba Maiteisu Saruk Yaki Paumi Singa Unabagi Thorum Maduda Gokulam Kerala FC head coach Binozor Siramel na Pongtokibada Haukiba Sahida Neroka Football Club ka sanakiba Mersingda Maitiba Nankiba Club ama oiribasu hayeng sanagadoriba match asida tongan ba strategy kaya sem saduna mai pangnaba honagani haiki Manipurgi Neroka Football Club ki ahanba away match mathang thagi November tang tareta Aizol FC ga sanagani Taratare Suba ke SH Laihau DB Memorial Super Division Football League Tournament ki ngasi sanakiba match ta UBSM mantakna IYA ka kingbo maitiba pikre All Manipur Football Association gi miyang makhada District Sports Association kaksing na sinduna tha asigi tang Nepal lagi team Nepal na saruk yaduna association asigi ground sathariba tournament asigi ngasi sanakiba match ta UBSM mantakna IYA kaksing bu goal tara ahum da maitiba pikibani match asida mai pakiba UBSM mantaki goal singadu Alwar na goal Mari Roland Amadi Joseph na goal ahum chanduna match asi mai pakibani match asida mai tikiba IYA kakchingi goal ahum aduna Arno na goal ani Amadi Samanandana goal ama sanki Manipurgi Trau FC na Assam Police Blues mo maitiba piduna Assam da sathariba humpumanga suba Bordroloi Trophy gi semi final sangkre ngasi Assam gi mokol moada sankiba quarter final match ta Manipurgi Trau FC na Assam Police Blues bu goal manga sinoda maitibu piduna semi final sangkibani Manipurgi Trau FC ki mai pakibi goal singadu Princewell Imekan goal ahum sanki atopa goal ani aduna Nauksangang Mamadi Azmir Siachina sanki Tarahum de Shabasi Minister Trophy ki ngasi chanaki bam match ta NBKA Nambol Kangkhutna Wangoi Kangkhut team Sibu maitibu pikre Manipur Kang Association gi miyang makhada Nambol Bamdira Kang Association na sinduna tha sigi tang tara Nepal dagi Kangkhut tara nithoina group mari thokna khaiduktuna singthang lairimbi kangchang Bamdiyar da sathariba trophy asigi ngasi sanaki bam match ta NBKA Nambol Kangkhutna Wangoi Kangkhut team Sibu Panjan kun Nepal da maitibu pikibani hayeng kangchang asida MBKA Kangkhut Nambol amadi IWKK Kongba Usikon Kangkhut ka sanagani Takachiri boyay loshilak padangasi nomagi ay ngasagi pau pizari Environment Director digi phangkiba ngasi goi khwai ngasa mari nujugi pauta khwaidigi sakhiba Celsius degree kun manga dasmik mapal manga khwaidigi ingba Celsius degree tarani thoi dasmik ama ani Nuksita yaupa ising menelgi sang maximum dasada marputra 3 dasmik ama mapal minimum dasada kunipal dasmik nipal oiki ngasigi nong suki bagi sang sino dasmik sino ama millimeter ni Hazero bada marui bapau amuk kahana Senapati amadi Tamenglong nupi kaitel Chief Minister na sangaduna miyam da kutsin nakre tongan ba chakot thaurangi urip uyung tamkre Nagamapal da CRPF ki gari da bom langshinduna misi mina thokan kibade chena bani haiba nupi yauna miyoi manga police na fare haire Chief Minister ki haksal ki card ki kana bamadi lengak asina kidney na bamiyoy singi damak lem na dialysis togani hai ki badu mapung fana kana ba fangre haire Ngasigi na ISTV na pijaba pau matang aswa dalo sinjare mijeng tabiri ba singi mafam dagi kaini atang nijeri pinabirasi